Manipur की MLA हुंफुसिना दारा अमना अंगावरोम नाकलोमदा चक्रगसु यांखै अमदी डिलिमिटेशन से कौबा यागिरोय हाइदना लेबागी महुता फम मुन्नबगी दमकता चीफ मिनिस्टर सेमा ngamba ngamdaba onthok onsin tawdana ngak leitana khabar do hundana leibagi phibamda leirakpa asinadi masi makhoi ji oiraroi doba mi ngaktani aduna moina leiba ngakpada manipur hingne haibadi koi thajadre delimitation tawge haiba taragadi NRC hana channa halu ima leibagi damangta thawai pon thapi khiba adugumba ngna brajabasi adu koi koi ngasi ningchangi khongdomda thawai na pon thakiba adugumba pauna brajabasi haina paunamdagi loroga pauna brajabasi haina khangnariba adugumba thangna leiraba ima leibagi damakta apunsi kathokiba adugumba nioi adugi damakta koi ngasi kai thuna hojaduna akhoi gi leimba lamdam sigi damakta thawai na pon thapi khiba ima leiba huning khatamna hingadabani ning khatamda ne hingadabagi saru mikha pongamdane hingadabagi sarakudi thawai na pon thapi gi bani hena phai haina hairamba adugumba khalamba koi gi jubaraj kendra ji kai thuna jariba amadi ekhoi gi hangal general bu ngasi khoina hekale ka tamdari basi ekhoi sahi kudingi misam chinna emkinna intida khoi tamaga dum lakse bani aduga makha tarakpada so khoi adum hekale ka se ji khoi mayam punna mafam mafam hongba yai hongda ba yai adugu chatha jagani haiba mafam asi thamjari aduga ngasi khoina punjari ba mafam asi khoina amkin namadi amkin gi branching maru waina kaithen gi loop ahum aduga Imphal East West na chingba mafam singdagi koi pullaga dai koi component body singga pullaga koi koi hikale ka asi pangthok jabani aduga aikoi na ngasi pangthok jariba se ngasi khaktan nate ngarang su koi gi Bishnupur da lamangdong gi lamangdong amadi koi gi kari lemta na chingba mafam singda koi gi silchar kalam haina British ki silchar kalam haina khangna ba dugumba mafam duda koi gi nokchu ngakpa koi gi pa ipu singna matum duda leigidaba numida du ngarang gi tang kuni thoi April sidani aduna maram warakanda lamangdong da koi gi chaurba mi phamama ngarang pangthok chei hekale ka tamjai aduga koi na lamangdong ji kari gi damangta koi pangthoi bano haiba taragadi lamangdong sida taktharapadagi lamangdong sida pareng chana leibaduna iroi ba panthung si khoi gi nacho gi panthung ai side khoi lambi sing je roi boi na lep khibani aduga lamangdong degi lepak koduna nacho gi panthung ba lepi bani aduna lamangdong da leiriba mafam si panthung ani ni amana nacho panthong ai jine khoi gi huji gi Anglo Manipur war gi nungchu leng nungchu ngak pasingi haibadi silchar kalam gi British gi mayukta lanthing nabadu da leigidabani aduga ngasina khongjom ki pauna barjabasi aina maming chali basi mana khulai leijadana magi sakti puthokdana ima leibagi damakta sirasu ai tumina di siroi ai mi halaga natraga makhoina kapakpa makhoina yalakpa thang singche nongmai maru singche thang sina kakaga haidatlangani haidana thangi jagoi saraga ima leibagi damakta thawai na pon thapi khiba adugumba ngna brajabasi adu koi ngasi ningchangi aduga loinana masida nate mafam khara leiri sengmai romda sengmai nong awang ngakpa akharom da ngakpa kayaman leiri aduna ipa ipu singjina khoi gi damakte I kalakanda ima gi laiba gi damakta ga thomi bani adu hujikna khoina kari dogada ge haibabu ipa ipu singgi makhoi gi samti se makhoi gi tawjan mamoi gi thonga lingjen ji khoi ikai khumda bu utpa haiba se masi numi chikak to utpa natana khoina makhoina pamamba ima laibang gi khapon ba yade ima laiba ning khatam ne hingak pani masida khoi lengdana legadabani haibagi pandam duda nupi oibi khoi singna Manipur gi nuka nupi khuding mangna jakjaba amatu oiba phiri mamda lepminara kanda khoi changchamina gadabani huji chin kuki na amadi su kuki na landara kanda khoi da tawriba policy program aduga loinana huji tawriba delimitation tawgani kaina tawraiba adudagi ama tawraiba mayam se delimitation ai basi akakna ba mafam ama lerakadoribani esi adukta area sigi lamsi esi konba adu konba ina lakadoribani adubo yusemda da phong gi ba lairik tu da DC khangdana yum allotment leiramba mafam aduga voter chanchan da ba mayam ama leiram badu dagi masi aran bani haidana phajana lairi ama phong gare adubu Manipur gi MLA humpusina dara amana angau barom nakalom da sakhraga su
yankai amadi delimitation si karmain tawgadawge karmain tawdana mi singji kaino tawdawge khoi lamse karam mawong da leigi haibasi bunna thigalakanda makhoi yauna delimitation tawba yagiroi haidana lepagi mahuta munna bagi damakta chief minister sema ngamba ngamdaba onthok onchin tawdana ngak leitana khabar do gunna leibagi phibamda leirakpa asinadi masi makhoi ji oiraroi do mi ngaktani aduna moina leiba ngakpada manipur hingni haibadi koi thajadre aduna aikoi ima ibin sing aikoi mayamna chap chana delimitation tawge haiba taragadi NRC hana channa halu NRC channa halakanda sarkar gi khudong chapa mayam se akoi gi detection and deportation gi matung ina detection tawgarga deportation tawbang ngamdarga su madudai tu da khudong chapa piroi dobani sarkar gi school sing da lairik tamba ya haloi dobani aduga sarkar gi thabak piroi dobani haibada sing ba phirek se phadana lauraba matung da delimitation tawgadabani haibase mama obi sing gi zap jaraba ma di amatu oiba kholaw oigadori bani oiribani aduna maram oirakanda aikoina ipa ipu singjibu ikai khumna bu utpa haibase aikoina makhoi gi tamakta makoina ningjaramba thabak tu da aikoina thawai changna sak yungna makhoi gi khungul lirakanda ima leiba kangadabani ima leiba ngakadabani haibasi da chatpa taragadi ipa ipu singjuna aikoi bu penbi gani aikoi bu chanbi gani amusung makoina chambira badi aikoi punamak thabak mangol oigani amusung ima leiba kanba ngangani aduna aikoi punamak manipur da leiba aikoi khuding mangna achauba thawna phagaraba aikoi gi damakta thawaina pontha pi hirba mathang asi bau da pire iba aduga 2023 bau da pire iba thawna pharaba isa isu sing mayam se masibu aikoina ningsingge haiba taragadi aikoi achumba lambi chatpa ima leiba kanba ngamna pohona ba gangadabani haiba phirep sita sab chana lebina ba ma changi mayam punamak masida leminarakanda ima leiba manipur amatta oiba manipur ama oinana ba hingminna si kanminna